ꯑꯁꯤꯒꯤꯁꯦ ꯃꯥꯡꯅ ꯑꯍꯥꯟꯕ ꯕꯦꯇꯣꯟ ꯐꯪꯕꯗꯣ ꯃꯌꯥꯝ ꯎꯕꯗ ꯁꯥꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯄꯨꯈꯝꯁꯦ ꯑꯁꯤ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯒꯣꯕꯤꯟꯗ ꯂꯦꯞꯈꯤꯑꯕꯅꯦ ꯑꯗꯨꯒ ꯒꯣꯕꯤꯟꯗꯗ ꯑꯃ ꯀꯠꯂꯝꯃꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯃꯨꯛꯀꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯩꯁꯦ ꯈꯣꯟ ꯇꯥꯔꯕꯅꯦꯕ ꯉꯔꯥꯡꯗꯣ ꯏꯃꯥꯟꯅꯕꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯆꯠꯂꯨꯕ ꯑꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ 10:30 ꯇꯥꯔꯦꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅꯅꯦ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯍꯥꯏꯅ ꯉꯝꯃꯦ ꯑꯗꯨꯝ ꯉꯁꯥꯏꯋꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯑꯩꯗꯤ ꯈꯅꯥꯎꯒꯁꯦ ꯇꯤꯟ ꯌꯣꯠꯄ ꯅꯥꯗꯅꯅꯦ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯔꯨꯗ꯭ꯔꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕ ꯇꯤꯟ ꯌꯣꯠꯄ ꯈꯣꯠꯄꯒ ꯅꯥꯗꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯤꯅꯅꯦ ꯑꯩꯅ ꯕꯥꯔꯗꯦ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯅꯝꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯁꯤꯒꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯐꯝꯗꯅꯦ ꯑꯆꯧꯕ ꯂꯥꯛꯀꯅꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯌꯦꯕꯀꯣ ꯎꯜ ꯇꯥꯏꯞꯀꯤꯅꯦ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯟꯅꯅ ꯁꯦꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯊꯤꯕ ꯑꯣꯏꯅꯅꯦ ꯑꯁꯤꯒꯤꯁꯦ ꯇ꯭ꯔꯪ ꯑꯅꯤꯁꯤꯒꯕꯨꯗꯤ ꯍꯥꯏꯗꯤ ꯖꯝꯕꯨ ꯕꯣꯛꯁꯁꯤꯒ ꯇ꯭ꯔꯪꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯇꯣꯞꯄ ꯃꯐꯝꯗꯕꯨꯗꯤ ꯌꯦꯡꯉꯦꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯇꯦ ꯑꯗꯨꯒ ꯑꯁꯤ ꯑꯅꯤꯁꯤꯒꯗꯤ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯧꯊꯣꯛꯑꯦꯕ ꯐꯤꯗꯣ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯑꯒ ꯑꯗꯒꯤ ꯑꯁꯤꯁꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯕ ꯑꯗꯣ ꯁꯣꯝꯗ ꯂꯩꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥ ꯍꯥꯟꯅ ꯖꯤꯝ ꯆꯠꯂꯝꯕꯒꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯖꯤꯝ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯗꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯊꯦꯡꯖꯤꯜꯂꯕꯅꯤ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯝ ꯊꯝꯃꯝꯃꯦ The next day. ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯝꯃꯝꯃꯕꯅꯦꯕ ꯃꯈꯥꯗꯣ ꯈꯔ ꯋꯥꯏ ꯁꯤꯠꯇꯣꯛꯑꯒ ꯇꯧꯗꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯆꯈꯥꯏꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦꯕꯅꯦ ꯑꯩꯗꯣ ꯋꯥꯃꯟꯕꯒꯤ ꯂꯣꯏꯁꯟꯕ ꯉꯝꯃꯝꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯁꯤ ꯂꯣꯏꯁꯟꯗꯣꯏꯅꯤ ꯐꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤಯꯕꯅꯦ ꯀꯗꯥꯏꯗ ꯆꯪꯈꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯣꯏꯁꯜꯂꯤꯅꯦꯕ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯖꯝꯕꯨ ꯕꯣꯛꯁꯁꯦ ꯑꯗꯨꯝ ꯃꯈꯥꯗ ꯗꯥꯏꯔꯦꯛ ꯊꯝꯕꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯛ ꯃꯆꯦꯠ ꯊꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯎꯜꯂꯤꯗꯨꯅ ꯀꯥꯡꯈꯟꯅꯦꯕ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯀꯥꯡꯈꯟꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯤ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯁꯤꯅ ꯑꯩꯒꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯂꯩꯖꯕ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯍꯟꯕꯗꯨꯅꯤ ꯊꯥꯅꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯔꯥꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦ ꯑꯗꯒꯤ ꯑꯁꯤꯅ ꯐꯅꯦꯛꯁꯤꯡꯅꯤ ꯃꯤ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯄ ꯐꯅꯦꯛ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯇꯣꯞꯄꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯎꯄꯨꯗꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯖꯦꯀꯦꯠꯅꯦꯕ ꯑꯆꯧꯕ ꯖꯦꯀꯦꯠ ꯑꯔꯥꯡꯕ ꯖꯦꯀꯦꯠꯇꯣ ꯑꯗꯨꯅꯦꯕ ꯑꯁꯤꯅ ꯐꯤ ꯃꯇꯦꯛꯅꯤ ꯐꯤ ꯃꯇꯦꯛ ꯁꯣꯝꯗ ꯑꯉꯧꯕꯒ ꯑꯁꯪꯕꯒ ꯂꯥꯡꯕꯁꯦ ꯑꯁꯤꯅ ꯃꯣꯏꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯇꯩꯁꯤꯅ ꯑꯩꯒꯤ ꯂꯣꯇꯥꯔꯤ ꯌꯥꯎꯔꯒ ꯐꯪꯉꯛꯄ ꯃꯇꯦꯛꯅꯦꯕ ꯐꯤ ꯃꯇꯦꯛꯀꯤ ꯂꯣꯇꯥꯔꯤꯁꯦ ꯑꯩ ꯀꯨꯟꯊ꯭ꯔꯥ ꯇꯧꯅ ꯍꯨꯝꯐꯨꯈꯛ ꯌꯥꯎꯈꯤꯑꯕꯅꯦ ꯑꯗꯩ ꯑꯁꯤꯅ ꯂꯪꯖꯝꯒꯤ ꯐꯅꯦꯛꯅꯤ ꯂꯪꯖꯝꯒꯤ ꯐꯅꯦꯛꯁꯤꯁꯨ ꯑꯩ ꯑꯃꯨꯛꯇ ꯑꯗꯨꯝ ꯄꯨꯟꯅ ꯂꯧꯁꯜꯂꯤꯌꯥꯕꯅꯦ ꯇꯔꯨꯛ ꯇꯔꯦꯠꯂꯣꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯨꯟꯅ ꯂꯧꯁꯟꯕꯅꯦꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯑꯗꯨꯝ ꯃꯤꯅ ꯈꯔ ꯍꯥꯞꯄꯤꯔ ꯀꯔꯤ ꯈꯔ ꯇꯧꯗꯅ ꯑꯗꯨꯝ ꯈꯨꯗꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤꯅꯦ ꯑꯎꯟꯒꯤ ꯈꯨꯗꯩ ꯐꯤ ꯃꯇꯦꯛ ꯀꯔꯤ ꯀꯔꯥꯡ ꯐꯤꯔꯣꯟ ꯑꯗꯨꯝ ꯑꯩ ꯑꯌꯥꯝꯕ ꯄꯣꯔꯛꯇꯦꯕꯅꯦ ꯑꯩꯒꯤ ꯎꯄꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦꯕ ꯌꯨꯝꯗꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯩ ꯐꯤ ꯃꯇꯦꯛꯁꯤꯒꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤ ꯃꯇꯦꯛꯁꯦ 3-4 ꯂꯩ ꯑꯗꯣ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯂꯩꯍꯧꯔꯦꯕ ꯌꯨꯝꯗꯁꯨ ꯑꯗꯣ ꯑꯁꯤꯒꯁꯨ ꯃꯊꯧ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂ ꯄꯣꯔꯛꯄꯅꯦꯕ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯃꯇꯦꯛꯇꯣ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯩ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯐꯤ ꯃꯇꯦꯛꯄꯨꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯎꯟꯖꯔꯛꯄ ꯐꯤ ꯃꯇꯦꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯪꯗꯁꯨ ꯑꯩꯅ ꯂꯣꯇꯥꯔꯤ ꯌꯥꯎꯗꯅ ꯐꯤ ꯃꯇꯦꯛ ꯍꯨꯝꯐꯨ ꯁꯨꯔꯦꯗꯅ ꯑꯗꯒꯤ ꯍꯨꯝꯐꯨꯗꯨꯒ ꯑꯃꯨꯛꯀ ꯃꯣꯏꯅ ꯃꯕꯣꯛꯇꯁꯨ ꯑꯃꯨꯛꯀ 10 ꯄꯤꯕꯤꯈꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯃꯆꯤꯠ ꯑꯗꯨꯝ ꯐꯤ ꯃꯇꯦꯛꯁꯤꯁꯨ ꯑꯩ ꯃꯆꯤꯠ ꯐꯪꯕꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯁꯤꯒ ꯈꯔ ꯁꯣꯟꯗ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯣꯉꯥꯟꯅ ꯃꯆꯣꯏ ꯂꯩꯔꯦ ꯑꯗꯣ ꯚꯔꯥ ꯑꯣꯏꯔꯒꯁꯨ ꯁꯤꯒꯁꯨ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯨꯅ ꯑꯩ ꯁꯤꯒꯁꯨ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯁꯤꯅ ꯑꯩꯒꯤ ꯁꯥꯔꯤꯅꯤ ꯑꯁꯤ ꯁꯥꯔꯤꯗꯤ ꯑꯍꯣꯡꯕ ꯁꯥꯔꯤꯅꯦꯕ 1,200 ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯁꯤꯅ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯅ ꯂꯩꯍꯧꯕ ꯃꯣꯝꯄꯥꯛꯐꯤꯗꯛꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯐꯃꯨꯡ ꯑꯆꯧꯕꯁꯦ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯑꯩꯅ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯤꯁꯨ ꯊꯥꯕꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯕ ꯑꯁꯤꯒꯤꯁꯦ ꯁꯥꯏꯖ ꯑꯆꯧꯕ ꯃꯣꯝꯄꯥꯛꯐꯤꯗꯛꯇꯨꯅꯦꯕ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥꯅ ꯈꯟꯕ ꯃꯣꯝꯄꯥꯛꯐꯤꯗꯛꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯤꯒꯤ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯦ ꯂꯩꯔꯣꯡꯗꯩ ꯀꯩꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯇꯩ ꯀꯣꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯃꯤꯡꯁꯦꯟ ꯁꯥꯕꯗꯨꯅꯦꯕ ꯑꯩꯁꯨ ꯁꯤꯒꯤ ꯃꯤꯡꯁꯦꯟ ꯁꯥꯕꯁꯦ ꯍꯩꯌꯦꯕꯅꯦ ꯑꯇꯣꯞꯄ ꯒꯅꯦꯁ ꯊꯝꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯐ꯭ꯂꯥꯋꯔ ꯊꯝꯅꯕ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯕꯦꯒꯁꯨ ꯁꯥꯕ ꯍꯩꯌꯦꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟ ꯁꯥꯕꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯅꯤꯈꯛꯇꯤ ꯌꯣꯟꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 3 ꯈꯛ ꯂꯩꯌꯦꯕ
ꯑꯩꯈꯣꯏ ꯑꯩꯒꯤ ꯕꯔꯥꯗ ꯍꯥꯏꯔꯒꯅ ꯑꯁꯤꯒꯤ ꯄꯤꯡ ꯀꯂꯔꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦꯕ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟꯁꯦ ꯑꯗꯣ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯁꯥꯏꯖꯀꯤ ꯃꯤꯡꯁꯦꯟꯅꯦꯕ ꯁꯤꯁꯦ ꯑꯁꯤ ꯑꯃ ꯂꯩ ꯑꯗꯣ ꯌꯨꯝꯗꯁꯨ ꯑꯅꯤꯈꯛ ꯁꯥꯅ ꯊꯝꯃꯤ ꯑꯗ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯊꯝꯃꯦ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯊꯝꯕ ꯌꯥꯗꯦꯕ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯑꯃ ꯅꯟꯁꯤꯜꯂꯨꯔꯒꯗꯤ ꯀꯥꯏꯈꯤꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯀꯨꯅꯥꯗꯒꯤ ꯅꯞꯁꯜꯂ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯥꯔꯤꯅꯤ ꯐꯨꯜ ꯁꯥꯔꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯩꯈꯤꯕ ꯐꯨꯜ ꯁꯥꯔꯤꯅꯤ 2011ꯗ ꯂꯩꯈꯤꯕ ꯁꯥꯔꯤꯅꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯁꯥꯔꯤꯅꯤ ꯅꯦꯠꯀꯤꯅꯦꯕ ꯑꯗꯩ ꯍꯥꯟꯅ ꯃꯌꯥꯡ ꯌꯥꯝ ꯊꯤꯅ ꯀꯪꯉꯝꯃꯦ ꯑꯗꯨꯝ ꯍꯥꯟꯅꯅꯦ ꯅꯧꯔꯤꯉꯩꯗ ꯃꯌꯥꯡ ꯀꯪꯉꯝꯃꯦꯕꯅꯦ ꯑꯗꯨꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯥꯔꯤꯁꯦ ꯃꯆꯨ ꯑꯅꯤ ꯁꯨꯏ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣꯗꯣ ꯑꯃꯨꯕ ꯃꯨꯔꯩꯅꯕ ꯑꯃꯒ ꯑꯗꯒꯤ ꯌꯦꯡꯉꯣ ꯃꯨꯔꯩꯅꯗꯦꯀꯣ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯑꯗꯨꯝ ꯍꯣꯏꯅꯦ ꯃꯆꯨ ꯑꯅꯤꯕꯨꯗꯤ ꯁꯨꯔꯦꯗꯅꯀꯣ ꯑꯗꯨꯅꯦ ꯃꯆꯨ ꯑꯅꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯁꯤꯒꯤ ꯁꯥꯔꯤꯁꯦ ꯑꯗꯒꯤ ꯃꯊꯛꯇꯩꯁꯤꯅ ꯁꯌꯥꯅꯦꯕ ꯑꯂꯪꯕꯤ ꯁꯌꯥꯅꯦꯕ ꯁꯦꯠꯂꯒ ꯁꯥꯏꯅꯤꯡꯒ ꯀꯥꯞꯄꯅ ꯌꯥꯝ ꯐꯖꯩꯑꯕ ꯅ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯃ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯊꯥꯏꯅꯉꯩꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯉꯁꯤ ꯌꯨꯇꯨꯕ ꯍꯥꯡꯖꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯑꯩꯅ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯦꯅ ꯑꯗ ꯑꯁꯤꯒꯤ ꯁꯦꯂꯔꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯂꯔꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯑꯩꯉꯣꯟꯗ 2010ꯗ ꯄꯤꯔꯛꯄꯅꯦ 2010 ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯆꯍꯤꯗꯣ ꯑꯗꯨꯒꯤ ꯆꯍꯤꯗꯨꯒ ꯑꯩꯈꯣꯏꯕꯥꯏꯅꯤ ꯊꯨꯡꯅꯕ ꯆꯍꯤꯗꯨꯒ ꯄꯤꯕꯤꯔꯛꯄ ꯁꯦꯂꯔꯅꯦ ꯑꯁꯤꯒꯤꯁꯦ ꯃꯥꯡꯅ ꯑꯍꯥꯟꯕ ꯕꯦꯇꯣꯟ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯕꯦꯇꯣꯟꯗꯨꯅ ꯂꯩꯕꯤꯕ ꯁꯦꯂꯔꯅꯦ ꯂꯨꯄꯥ 450ꯔ 400 ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯕꯅꯦꯕ ꯑꯁꯤꯒꯤꯁꯦ ꯀꯣꯇꯣꯟꯅꯤ ꯌꯥꯝ ꯇꯥꯡꯈꯤꯑꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯁꯨ ꯑꯗꯨꯝ ꯇꯥꯡꯗ꯭ꯔꯅꯦ ꯀꯣꯇꯣꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯥꯡꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯁꯦꯂꯔꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯤ ꯁꯦꯂꯔꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯒ ꯃꯃꯥꯒ ꯆꯠꯂꯒ ꯂꯩꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯗꯤꯟꯗꯣ ꯑꯩ ꯀꯥꯕꯨꯡꯒꯣꯁꯇ ꯆꯠꯄꯗ ꯂꯩꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯦꯕꯅꯦ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯃꯦꯃꯣꯔꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯎꯕꯗ ꯑꯁꯤ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯩꯅ ꯉꯁꯤ ꯌꯨꯇꯨꯕ ꯍꯥꯡꯉꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯦꯃꯣꯔꯤ ꯀꯨꯏꯔꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯃꯤꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯑꯁꯤꯒꯤꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯕꯅꯦ ꯑꯁꯤꯒꯤꯁꯦ ꯁꯨꯗꯣꯛꯑꯒ ꯁꯦꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯊꯝꯈꯤꯅꯦꯕꯅꯦ ꯑꯗꯩ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯐ꯭ꯔꯣꯛꯅꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯐ꯭ꯔꯣꯛ ꯃꯌꯥꯝ ꯌꯥꯝꯃꯦꯕ 3-4ꯔꯣꯝ ꯁꯨꯏꯑꯕ ꯅꯍꯥꯟ ꯕꯥꯔꯗꯦ ꯆꯠꯄꯗꯗꯤ ꯐ꯭ꯔꯣꯛ ꯑꯅꯤꯈꯛꯇꯤ ꯃꯣꯏꯒꯤ ꯑꯣꯅꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥ ꯐ꯭ꯔꯣꯛ ꯅꯠꯇ꯭ꯔꯗꯤ ꯁꯦꯠꯂꯣꯏꯒ ꯀꯔꯤꯒ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯩꯈꯣꯏ ꯂꯧ ꯂꯥꯛꯄ ꯃꯇꯝꯗ ꯐ꯭ꯔꯣꯛ ꯑꯅꯤꯈꯛꯇꯤ ꯄꯨꯔꯒ ꯑꯥꯗ ꯊꯝꯃꯝꯃꯦꯕꯅꯦ ꯑꯗꯣ ꯑꯁꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯤꯅꯤ ꯀꯣꯟꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤꯅ ꯂꯧꯔꯒꯗꯤ ꯂꯧꯔꯦ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯖꯔꯅꯤꯅ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯗꯤ ꯂꯪꯊꯣꯛꯄꯗꯤ ꯌꯥꯗꯦ ꯑꯍꯟꯕ ꯐꯖꯕ ꯄꯣꯠꯅꯤꯅꯅꯦ ꯑꯗ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯤꯇꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯒꯤ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯄꯥꯒꯅ ꯄꯤꯔꯝꯕꯅꯤ ꯑꯁꯤꯒꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯍꯥꯞꯄꯤꯔꯛꯄ ꯄꯨꯈꯝꯅꯤ ꯃꯌꯥꯝ ꯎꯕꯗ ꯁꯥꯊꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯄꯨꯈꯝꯁꯦ ꯑꯁꯤ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯨꯝꯗ ꯂꯩꯌꯦꯕꯅꯦ ꯑꯩꯈꯣꯏ ꯄꯄꯥꯅ ꯕꯖꯥꯔꯗ ꯆꯠꯂꯒ ꯃꯃꯥꯅ ꯍꯥꯏꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯄꯥꯅ ꯕꯖꯥꯔꯗꯩ ꯂꯩꯕꯤꯔꯛꯄꯅꯦꯕ ꯑꯗ ꯑꯁꯤꯒꯨꯝꯕ ꯄꯨꯈꯝꯁꯤꯡꯁꯤꯗꯤ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯁꯤꯒꯨꯝꯕ ꯄꯨꯈꯝꯁꯦ 7, 9, 10ꯔꯣꯝ ꯍꯦꯟꯅ ꯂꯩꯔꯝꯒꯅꯦꯕ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯅꯤꯉꯣꯜ 3 ꯃꯥꯟꯅꯔꯒ ꯄꯨꯈꯝ ꯄꯄꯥꯒꯤ ꯃꯇꯝꯗꯁꯨ ꯄꯨꯈꯝ ꯃꯃꯥꯒꯤ ꯃꯇꯝꯗꯁꯨ ꯄꯨꯈꯝ ꯇꯧꯈꯤ ꯑꯗꯩ ꯄꯄꯥꯒꯤ ꯃꯇꯝꯗꯁꯨ ꯄꯨꯈꯝ ꯇꯧꯈꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯔꯔꯣꯏꯒꯦꯅ ꯍꯥꯏꯕꯗꯣ ꯌꯥꯗꯦꯕ ꯂꯥꯛꯑꯕꯅꯤꯅ ꯄꯨꯗ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯪꯉꯛꯄ ꯄꯨꯈꯝ ꯃꯌꯥꯝꯗꯨꯅꯤ ꯈꯔ ꯈꯛꯇꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯈꯔ ꯈꯛꯇꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯒꯤꯅꯦ ꯑꯁꯤꯒꯤ ꯄꯨꯈꯝꯁꯦ ꯀꯩꯅꯣ ꯇꯃꯥ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤꯁꯦ ꯇꯃꯥꯒꯤ ꯄꯨꯈꯝꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯇꯃꯥꯒꯤ ꯄꯨꯈꯝꯁꯦ ꯑꯅꯤꯈꯛꯀ ꯑꯗꯒꯤ ꯀꯥꯡꯁꯤꯗꯣ ꯃꯥꯟꯗꯣꯞꯇꯒ ꯈꯤꯟꯕ ꯀꯥꯡꯁꯤ ꯑꯁꯥꯡꯕꯗꯣ ꯑꯗꯨꯒꯤ ꯀꯥꯡꯁꯤꯗꯣ ꯑꯅꯤꯈꯛꯀ ꯂꯩꯕꯅꯦꯕ ꯑꯁꯤꯒꯤ ꯇꯃꯥꯏ ꯄꯨꯈꯝꯁꯦ ꯑꯩ ꯈꯨꯠꯇ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯌꯨꯝꯗꯅ ꯑꯃ ꯊꯝꯃꯝꯃꯦ ꯑꯗꯩ ꯀꯥꯡꯁꯤ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯃ ꯌꯥꯜꯂꯦ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯝꯗꯅꯦ ꯀꯃꯪꯒꯥꯒꯤ ꯒꯣꯕꯤꯟꯗ ꯂꯦꯞꯈꯤꯑꯕꯅꯦ ꯑꯗꯨꯒ ꯒꯣꯕꯤꯟꯗꯗ ꯑꯃ ꯀꯠꯂꯝꯃꯦ ꯑꯗꯨꯅꯤ ꯃꯌꯥꯝ A few moments later. ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗꯨꯝ ꯑꯩ ꯉꯁꯤ ꯗꯤꯟꯗ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯄꯛꯇꯔꯦ ꯑꯩ ꯇꯧꯕꯁꯨ ꯉꯝꯗꯔꯦꯕ ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯀꯣꯛꯁꯨ ꯆꯤꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏ ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯑꯩꯅ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯁꯤꯒꯤꯁꯤꯅ ꯃꯣꯏꯅ ꯃꯌꯥꯝꯗ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯎꯠꯈꯤꯕꯗꯣ ꯑꯗꯨꯏ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯒ ꯁꯤꯁꯦ ꯎꯠꯂꯛꯄꯅꯦꯕ
ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯁꯥꯊꯤꯅ ꯂꯨꯝꯃꯤꯌꯥꯕ ꯁꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯕꯅꯤꯅꯅꯦ ꯑꯁꯤꯒꯤꯁꯦ ꯍꯛꯆꯥꯡꯗꯒꯅꯤ ꯊꯦꯡꯕꯒ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔꯤꯑꯕ ꯌꯥꯝ ꯑꯣꯂꯥꯡꯉꯦꯕ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯅ ꯁꯨꯞꯅꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯥꯏꯅ ꯏꯪꯇꯛ ꯏꯪꯇꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯑꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯁꯜꯂꯤꯕ ꯕ꯭ꯂꯦꯡꯀꯦꯠꯁꯤꯗꯤ ꯁꯥꯊꯤꯅ ꯁꯥꯏꯌꯦꯕ ꯁꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯩ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯣꯕꯅꯦ ꯑꯁꯤꯒꯤꯁꯦ ꯀꯣꯚꯔꯗꯣ ꯂꯧꯊꯣꯛꯑꯒ ꯀꯣꯚꯔꯗꯨꯗꯤ ꯁꯨꯗꯣꯛꯈ꯭ꯔꯦꯕꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯇ꯭ꯔꯪꯗꯣ ꯈꯥꯂꯤ ꯂꯩꯍꯧꯔꯤꯗꯅ ꯑꯃ ꯖꯝꯕꯨ ꯕꯣꯛꯁꯇꯨꯕꯨꯗꯤ ꯐꯤ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯣ ꯇ꯭ꯔꯪꯗꯣ ꯈꯥꯂꯤ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯪꯗꯨꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯑꯗꯩ ꯃꯈꯥꯗ ꯃꯣꯏꯅ ꯁꯨꯝꯅꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯣ ꯑꯗꯨꯏꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯅꯦ ꯑꯁꯤ ꯀꯤꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤꯈꯩꯁꯤ ꯑꯗꯨꯝ ꯐꯤ ꯑꯃꯅ ꯌꯣꯝꯁꯟꯗꯣꯏꯅꯦꯕꯅꯦ ꯑꯁꯤꯒꯤꯁꯦ ꯑꯗꯣ ꯑꯁꯤꯒ ꯌꯣꯝꯁꯟꯒꯗꯕ ꯐꯤꯁꯦ ꯑꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯤꯁꯦ ꯑꯁꯤ ꯐꯤꯁꯦ ꯑꯆꯧꯕ ꯐꯤꯅꯦꯕꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯟꯅ LKG UKGꯒ ꯀꯥꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯥꯁꯤꯡꯄꯨꯔꯗ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯈꯤꯕꯅꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯗꯨꯒꯤꯗꯨꯒ ꯑꯍꯟꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯟꯅ ꯏꯟꯅꯕ ꯐꯤꯗꯣ ꯑꯗꯨꯒꯤꯗꯣ ꯂꯩꯔꯒꯅꯦ ꯀꯛꯊꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯃꯔꯣꯟ ꯅꯥꯏꯕꯤꯁꯨ ꯑꯃ ꯀꯛꯊꯠꯂꯦ ꯀꯣꯟꯅꯗꯕꯨꯗꯤ ꯃꯔꯣꯟ ꯅꯥꯏꯕꯤꯗꯣ ꯇꯥꯏꯁꯜꯂꯦꯀꯣ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯗꯣ ꯌꯥꯎꯕꯅꯦ ꯃꯥ ꯄ꯭ꯔꯥꯏꯖꯁꯨ ꯐꯪꯉꯛꯏ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯐꯪꯉꯛꯏ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯍꯥꯎꯐꯤꯅꯤ ꯑꯗꯣ ꯍꯥꯎꯐꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯎꯐꯤꯁꯦ ꯏꯟꯅꯗ꯭ꯔꯦꯕ ꯍꯟꯕꯨꯗꯤ ꯍꯟꯕ ꯑꯗꯩ ꯑꯁꯤꯅ ꯑꯩ ꯃꯣꯏ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗ ꯐꯪꯉꯛꯄ ꯐꯤꯅꯦꯕ ꯉꯝꯍꯣꯡꯅꯦꯕꯅꯦ ꯕ꯭ꯂꯦꯡꯀꯦꯠ ꯃꯆꯥ ꯃꯆꯥꯅꯦꯕ ꯑꯁꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯅꯤ ꯐꯪꯉꯦ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯨꯅꯤꯒꯤꯅꯤ ꯑꯗꯩ ꯅꯅꯥꯒꯤꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯤꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯃꯆꯥꯁꯦ ꯏꯪꯁꯨ ꯏꯪꯗꯦ ꯁꯥꯁꯨ ꯁꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯒꯤ ꯎꯄꯨ ꯃꯆꯥꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯄꯣꯂꯥꯡ ꯊꯥꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯂꯩꯖꯕ ꯐꯤꯔꯣꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯕ꯭ꯂꯦꯡꯀꯦꯠꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯅꯨꯡꯁꯤꯠ ꯆꯪꯉꯦꯅ ꯃꯅꯨꯡꯗ ꯌꯦꯡꯉꯨꯁꯦ ꯅꯨꯡꯁꯤꯠ ꯆꯪꯉꯦ ꯑꯗꯨ ꯃꯌꯥꯝ ꯆꯤꯛꯊꯠꯂꯒ ꯍꯣꯜ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯁꯦ ꯍꯣꯍꯜꯂꯒ ꯅꯝꯊꯔꯤꯕ ꯑꯗꯩ ꯁꯥꯏꯗꯠꯇ ꯂꯩꯁꯤꯅ ꯑꯩ ꯕ꯭ꯂꯦꯡꯀꯦꯠ ꯃꯣꯏꯅ ꯁꯨꯐꯧꯕꯗꯣ ꯑꯉꯥꯡꯁꯤꯅ ꯁꯨꯐꯧꯕ ꯕ꯭ꯂꯦꯡꯀꯦꯠꯇꯣ ꯑꯗꯨꯏꯗꯣ ꯊꯝꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ